Kuki Shing Oiramgani Haina Chingnaba Singna Phurakpadagi TAMTHINA SHOKLABA ASSAM gi SHRIBHUMI dagi MAIBAM SAMAR KOUBA Meitei ama RIMS ki surgery ward ta Layeng Chathaduna Leiri Laibak thiba thodok adu haukiba May 16 ta thokkibani MAIBAM SAMAR na imung puba ngamnabagi damak Thabak suba chatpada Kangpokpi district ki Kotland khul manakta thodok adu thokkibani haidi thodok adugi matangda MAIBAM SAMAR na hai mahak masagi yumdagi May 16 ta thorakhibani Imphal yongna chatkadaba passenger gari amana mahak yauna passenger 12 puduna lakpagi lambida thodok adu thokkibani miyoi kharana Kotland mapa yaurakpada che chang puthok halaga check tawkhi maduda atopa passenger 13 adudi non local oibana mafam adudagi thadokhi adubu mahakti mamit mamai amadi makhong makut punsillaga miyoising aduna tamthina phubudagi wanthakhi wakhal tarakpada Kotland gi Assam Rifles Hospital da leiramthi tungda RIMS Hospital da refer tawrakpadagi ngasi phawba Layeng Chathaduna lakpani hairi ai lapa angkong dan sandali untuk makai taruh pakai itu juga saya mau cerita juga lagi cerita untuk mana yang apa mitra itu saja belum bagi taruh kan yang ada manit penjalan bongko penjalan kono tahu nala ko kono chala ko kono itu ada mereka itu yang dengan kono pernah buat jenggon itu ada dulu kalau dia pernah kemudian dengan ini company lain kono kan ini mana kono tahu dah itu wanita lain lagi yang jadi мы biasanya kono pernah lain pernah jadi kadang dia jenggon itu mana lain ang lagi mandai jadi dua ni ada